Bhartiya Janata Party anti-Christian Amadi anti-minority Natte Haina Chief Minister Neiphiu Rio na Phongdokhre Nagaland da NDPP na luchingba PDA gi lakadoriba Lok Sabha election ga mari leinana pangthokpa mifam amada Nagaland gi Chief Minister Neiphiu Rio na miyamna Bhartiya Janata Party bu anti-Christian amadi anti-minority ni haina lana sandorakpa bu yaningdaba phongdoktuna aikoi Christian ni Christian noina leigani masida BJP na anti-Christian amadi anti-minority oiba mawongda thabak thoram amata pangthokpa ngasi fawba Nagaland da thokiba leitri miyamna aranba pawda thajabiganu haina su Phongdokhre hairi Center da Congress Party na chahi tara sarkar pairinge Nagaland da ingsok lising ani nipan da President rule thamlamba natana masak thokpa chawkhat thawrangi thabak amata paikhalamba leite miyamna lakadoriba election asida wakhal leina pumnamak khangna bhot thadabiyu haina su Phongdokhibata natana NDPP na luchingba PDA government asina Nagaland da peace and unity leina growth development amadi prosperity da yumfam oiraga thabak kaya paikhali haina su Phongdokhi hairi